Manipur da thokliba irang asigi waroishin athuba matamda purak haiba demanda transgender activist Malem Thongam na changshillakliba chara henbagi Khongjang adugi makha chatharakpa oina tampak MLA singi thongal da chara henbagi Khongjang ngasidagi Changsinba Houkhre Khongjang asigi ngasi ahanba numita Patsoi asigi MLA Sapam Kunjakeshor gi tera bazar da leiba yumgi thongal da chara henbagi Khongjang ado changshinba loinana India ki Prime Minister da Manipur da laktuna irang loishinba amade mahusagi phibam da hanjin hanba Kuki Kulai Paiba Singa Manipur Amadi India Lengaka Lainariba Suspension of Operation Su Lautho Amadi Iranga say Loishinda Lok Sabha Mikal Pangtok Pigano Haiba Wafum Yawa Memorandum Amaso MLAS Kunjakeshor da Yaunaba MLA Office ki Official Amada Pishin K Khongjang Aduga Mari Lainana Transgender Activist Malem Thongam na Hai Manipur da Houkhre thokliba irang asina madam oiraga lakliba charaga nipan suba Lok Sabha Mikal asi matam khara chonthabiu haiduna maike kayadagi fongdoknarakliba wafam adu saugan po oina ngasidagi hauduna tampak MLA singi Thongan da chara henbagi Khongjang asi changshinbani ngasidagi changshillakliba Khongjang asida Manipur da thokliba irang asigi matangda tampak MLA singi chap chaba firep yam khangna lauthokpiu loinana Khongjang asi makha tana lemhauriba tampak MLA singi mayum dasu chatuna Khongjang ase sangshin khikani haina mahang makataki Kuzik Manipur gi oiba issue asigi matangda kitang lengana khandabiraba matungda elections se kitang tapna pangthokpiyona relief camp da leire be se now singa madi ima mayam na matam sana dagi lawla lapado ase lengak sina madugi perform mata bibida bida election lomda mai onsan khibasa masida nungai tabaga loinana election tawdana haiduna matam sangna de law laibe si now sing si support tawjabo ina ngasi mafam sida laksabani adumoina ma ngasi MLA akoi sai ne kana kebagida memorandum se pisale horan ai yaragadi congress ki MLA singda su congress babanda chalaga memorandum submit tawna bai plan laijai adumoina ma na haijaning badi hojigoi ba Manipur gi asukcha bai su sigi matangda akoi chief minister di tongana nakalanda thamkhraga MLA sing sina magi nagi oiba lawfam thokpa chap chaba daita singdo sibau lai haina magi lawfam thokpa do miyam khangna lawthok biro haiba wafam do ai ha thamjai